Hello ꯃꯌꯥꯝꯕꯨ ꯑꯩ ꯆꯦꯅꯦꯜ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯇꯔꯄꯣꯟꯅꯤ ꯑꯗꯣ ꯉꯁꯤ ꯑꯗꯨꯝ ꯀꯩꯀꯩ ꯇꯧꯕꯗꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯈꯥ ꯇꯥꯕ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯁꯤꯁꯦ ꯃꯃꯥꯅ ꯆꯦꯡꯄꯥꯛꯇꯣ ꯎꯔꯨꯝ ꯍꯥꯏꯗꯣꯛꯄꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯀꯩꯅꯣ ꯈꯣꯏꯗꯨꯝ ꯇꯥꯅꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯏꯗ ꯀꯠꯅꯕ ꯈꯣꯏꯗꯨꯝ ꯈꯔ ꯇꯥꯅꯕ ꯇꯧꯕꯅꯦ ꯑꯗꯣ ꯑꯁꯤꯁꯤꯅ ꯃꯌꯥꯝ ꯊꯣꯏꯗꯤꯡꯅꯤꯀꯣ ꯊꯣꯏꯗꯤꯡꯁꯦ ꯍꯥꯏꯗꯤ ꯎꯔꯨꯝꯗꯨꯒ ꯃꯤꯛꯁ ꯇꯧꯔꯒ ꯇꯥꯗꯣꯏ ꯃꯥꯅꯤ ꯃꯌꯥꯝ ꯑꯩꯁꯨ ꯐꯖꯅ ꯈꯪꯗꯦ ꯃꯅꯝ ꯅꯨꯡꯁꯤꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯒꯤꯅꯣ ꯐꯖꯅ ꯈꯪꯗꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯃꯥꯅ ꯁꯤꯒ ꯈꯣꯏꯗꯨꯝ ꯇꯥꯅꯕꯒꯤ ꯔꯦꯗꯤ ꯇꯧꯈ꯭ꯔꯦ ꯑꯁꯦ ꯊꯣꯏꯗꯤꯡꯁꯦ ꯍꯥꯞꯆꯟꯗꯣꯏꯅꯦꯕ ꯃꯌꯥꯝꯀꯣ ꯑꯗꯣ ꯊꯣꯏꯗꯤꯡ ꯉꯧꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯁꯤꯒꯁꯨ ꯎꯔꯨꯝ ꯍꯥꯏꯗꯣꯛꯑꯦ ꯃꯌꯥꯝ ꯃꯃꯥꯅ ꯎꯔꯨꯝ ꯍꯥꯏꯗꯤ ꯐꯖꯅ ꯈꯞꯇꯣꯛꯑꯒ ꯃꯥꯒꯤ ꯑꯀꯥꯕ ꯃꯀꯨꯞ ꯀꯩꯀꯥꯗꯣ ꯂꯧꯊꯣꯛꯑꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯁꯤꯒꯅ ꯑꯩꯈꯣꯏꯒꯤ ꯖꯨꯕꯥ ꯀꯨꯁꯨꯝ ꯃꯅꯥꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯏꯁꯤꯡꯁꯤꯒ ꯃꯤꯛꯁ ꯇꯧꯔꯤꯅꯤ ꯐꯖꯅ ꯃꯥꯁꯦ ꯅꯩꯈꯥꯏꯔꯒꯀꯣ ꯑꯁꯤꯁꯦ ꯑꯣꯏꯅ ꯍꯥꯞꯇꯣꯏꯅꯤ ꯃꯍꯤꯁꯦ ꯍꯥꯏꯗꯤ ꯏꯁꯤꯡ ꯑꯣꯏꯅ ꯍꯥꯞꯇꯦꯕꯀꯣ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯅꯩꯈꯥꯏꯔ ꯍꯥꯞꯄꯤ ꯃꯃꯥꯗꯤ ꯑꯗꯣ ꯃꯌꯥꯝꯗꯤ ꯀꯃꯥꯏ ꯍꯥꯞꯄꯗꯣ ꯑꯗꯨꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡꯒꯤꯗꯤ ꯃꯃꯥꯅ ꯍꯥꯏꯗꯤ ꯈꯣꯏꯗꯨꯝ ꯇꯥꯒꯗꯕꯕꯨ ꯑꯣꯏꯔꯗꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯖꯨꯕꯥ ꯀꯨꯁꯨꯝ ꯃꯅꯥꯁꯦ ꯍꯦꯛꯇ ꯅꯩꯈꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯅꯥꯡꯉꯤꯅ ꯃꯌꯥꯝꯀꯣ ꯑꯗꯣ ꯁꯤꯒꯤ ꯆꯤꯅꯤꯁꯤꯒ ꯑꯅꯤꯁꯦ ꯃꯤꯛꯁ ꯇꯧꯔ ꯄꯨꯔꯥ ꯁꯧꯍꯜꯂꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅꯤ ꯑꯁꯦ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏ ꯍꯥꯞꯄꯗꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯁꯤꯒ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯊꯣꯏꯗꯤꯡꯗꯨꯒ ꯎꯔꯨꯝ ꯍꯥꯏꯗꯣꯛꯈꯤꯕꯗꯨꯒ ꯑꯗꯣ ꯆꯤꯅꯤꯁꯨ ꯁꯧꯕ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯍꯧꯖꯤꯛ ꯆꯤꯅꯤꯁꯤꯒ ꯀꯩꯅꯣꯁꯦ ꯎꯔꯨꯝꯁꯦ ꯊꯥꯗꯔꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯈꯣꯏꯗꯨꯝ ꯇꯥꯅꯕꯒꯤ ꯑꯁꯤꯒ ꯍꯥꯞꯄꯒ ꯑꯣꯠꯈꯥꯏꯖꯔꯦ ꯃꯌꯥꯝ ꯃꯃꯥꯅ ꯑꯣꯠꯈꯥꯏꯔꯦ ꯑꯗꯨꯒ ꯈꯣꯏꯗꯨꯝ ꯇꯥꯔꯅꯤ ꯃꯌꯥꯝ ꯁꯥꯔꯤꯉꯩꯗ ꯇꯥꯍꯧꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯏꯪꯈ꯭ꯔꯒꯗꯤ ꯇꯥꯕ ꯌꯥꯔꯣꯏꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯍꯥꯏꯗꯤ ꯂꯣꯏꯅ ꯀꯟꯁꯤꯟꯒꯤꯅ ꯇꯥꯕ ꯉꯝꯃꯔꯣꯏ ꯑꯗꯨꯗꯨꯅ ꯁꯥꯔꯤꯉꯩꯗ ꯑꯗꯨꯝ ꯁꯥꯔꯁꯨ ꯁꯥꯅ ꯏꯁꯤꯡ ꯈꯔ ꯈꯨꯠꯇ ꯄꯥꯏꯔꯒꯀꯣ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯇꯥꯖꯔꯦ ꯑꯗꯣ ꯂꯥꯏꯒꯤꯅꯤꯅ ꯃꯌꯥꯝ ꯑꯗꯨ ꯌꯥꯝ ꯍꯦꯟꯗꯣꯛꯅꯗꯤ ꯌꯥꯝꯅ ꯇꯥꯔꯔꯣꯏ ꯑꯗꯨꯝ ꯈꯖꯤꯛꯇꯪ ꯇꯥꯔꯅꯤ ꯑꯗꯣ ꯏꯁꯤꯡ ꯄꯥꯏꯍꯧꯗꯅ ꯃꯌꯥꯝ ꯈꯨꯠꯁꯤꯒ ꯂꯣꯏ ꯅꯞꯁꯜꯂꯤꯁꯦ ꯌꯦꯡꯉꯨ ꯏꯁꯤꯡ ꯄꯥꯏꯔꯒꯗꯤ ꯁꯠ ꯇꯥꯕ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯡꯁꯥ ꯈꯨꯁꯥꯁꯤꯗꯤ ꯀꯩꯅꯣꯃꯌꯥꯝ ꯁꯥꯊꯤꯅ ꯁꯥꯏ ꯑꯗꯣ ꯅꯨꯡꯁꯥ ꯈꯨꯠꯁꯥ ꯑꯃꯅꯤ ꯍꯥꯏꯔ ꯀꯥꯟꯗꯗꯤ ꯃꯌꯥꯝ ꯑꯗꯣ ꯑꯁꯤꯈꯩꯁꯤꯅ ꯍꯌꯦꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯈꯣꯠꯅꯕꯒꯤ ꯔꯦꯗꯤ ꯇꯧꯅ ꯊꯝꯃꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯏꯁꯤꯡꯁꯨ ꯁꯣꯛꯇ꯭ꯔꯤ ꯍꯥꯏꯕꯗꯤ ꯅꯣꯡ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ ꯑꯗꯣ ꯏꯁꯤꯡꯁꯨ ꯁꯣꯛꯇ꯭ꯔꯤ ꯑꯁꯤꯒꯤ ꯁꯦꯟꯇꯦꯛꯁ ꯃꯆꯥꯁꯤꯡ ꯏꯁꯤꯡ ꯁꯣꯛꯇꯣꯏꯅꯤ ꯃꯌꯥꯝ ꯑꯗꯨꯅꯦ ꯑꯗꯣ ꯕꯥꯔꯣꯒꯤꯅ ꯀꯩꯅꯣ ꯉꯥ ꯃꯆꯥꯁꯤꯒ ꯍꯩꯅꯥꯁꯤꯒ ꯊꯣꯡꯉꯅꯤ ꯃꯌꯥꯝ ꯀꯩ ꯃꯊꯦꯜ ꯇꯧꯔꯔꯣꯏ ꯊꯕꯛꯁꯨ ꯌꯥꯝ ꯀꯟꯕꯅꯤꯅ ꯁꯥꯁꯨ ꯁꯥꯕꯅꯤ ꯑꯁꯤ ꯁꯨꯝ ꯆꯥꯔꯒ ꯂꯣꯏꯁꯤꯜꯂꯅꯤ ꯃꯌꯥꯝ ꯑꯁꯤꯒ ꯂꯩꯔꯦ ꯏꯟꯖꯥꯡ ꯁꯧꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯌꯨꯛꯇ ꯏꯅꯦꯌꯥꯝꯃ ꯍꯣꯏ ꯑꯗꯒꯤ ꯏꯅꯥꯎꯅꯨꯄꯤ ꯍꯣꯏ ꯂꯥꯛꯅ ꯁꯤꯗ ꯀꯩꯅꯣ ꯇꯧꯔꯒ ꯍꯋꯥꯏꯁꯦ ꯂꯣꯏꯅ ꯃꯟꯊꯣꯛꯅ ꯔꯦꯗꯤ ꯊꯝꯃꯝꯃꯦꯕ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯍꯋꯥꯏ ꯃꯟꯕ ꯈꯣꯠꯄꯗꯤ ꯂꯣꯏꯔꯦ ꯑꯁꯤꯗ ꯂꯣꯏꯅ ꯊꯝꯕꯤꯔꯝꯃꯦ ꯃꯜꯂꯒ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯗꯩ ꯇꯣꯅꯤꯡꯀꯣꯛ ꯀꯩꯀꯥ ꯍꯦꯛꯄꯒꯤ ꯑꯩ ꯃꯅꯤꯡꯗ ꯂꯥꯛꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯍꯦꯛꯇꯣꯏꯅꯦ ꯑꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯁꯥ ꯃꯔꯣꯏ ꯍꯥꯏꯅꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯗꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯏ ꯃꯌꯥꯝ ꯑꯗꯣ ꯁꯥꯊꯤꯅ ꯋꯥꯡꯕꯅꯤꯀꯣ ꯚꯤꯗꯤꯑꯣꯁꯤꯒꯗꯤ ꯌꯥꯝ ꯋꯥꯡꯅ ꯌꯥꯝ ꯐꯖꯅ ꯎꯗ꯭ꯔꯦ ꯔꯤꯌꯦꯜꯗꯅ ꯐꯖꯕ ꯍꯦꯜꯂꯦ ꯃꯌꯥꯝ ꯑꯗꯣ ꯑꯁꯤꯒ ꯑꯉꯧꯕ ꯄꯛꯏꯁꯦ ꯍꯥꯏꯗꯤ ꯑꯁꯦ ꯎꯠꯅꯦꯕ ꯃꯌꯥꯝꯀꯣ ꯑꯁꯤꯒꯤ ꯑꯉꯧꯕ ꯃꯅꯥꯗ ꯇꯣꯜꯂꯤ ꯃꯌꯥꯝꯁꯦ ꯎꯠ ꯉꯥꯛꯇꯅꯦ ꯑꯩꯅ ꯎꯠ ꯆꯥꯏꯁꯤꯟꯕꯒꯤꯅꯤ ꯌꯥꯝ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯍꯦꯟꯅ ꯍꯧꯕꯗꯤ ꯅꯠꯇꯦ ꯁꯥꯏꯗꯠꯇ ꯑꯗꯨꯝ ꯈꯔ ꯁꯤꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯊꯥꯕꯗ ꯑꯗꯣ ꯈꯤꯇꯪ ꯍꯧꯋꯦ ꯑꯗꯣ ꯌꯥꯝ ꯐꯖꯩ ꯍꯧꯋꯤꯁꯦ ꯑꯗꯣ ꯁꯤꯈꯩꯁꯤꯅ ꯃꯌꯥꯝ ꯃꯅꯝ ꯅꯨꯡꯁꯤꯕꯤ ꯃꯣꯔꯣꯛꯇꯣ ꯑꯗꯨ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯘꯤ ꯃꯣꯔꯣꯛ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩꯀꯣ ꯑꯗꯣ ꯃꯃꯥꯅ ꯊꯥꯕꯅꯦ ꯈꯔ ꯄꯥꯟꯕ ꯍꯧꯒꯠꯂꯛꯑꯦ ꯃꯌꯥꯝ ꯁꯤꯗ ꯈꯔ ꯇꯧꯅ ꯄꯥꯜꯂꯛꯑꯦ ꯄꯥꯝꯕꯤ ꯄꯨꯝꯅꯃꯛꯇꯤ ꯄꯥꯟꯗ꯭ꯔꯤꯗ ꯃꯌꯥꯝ ꯄꯥꯝꯕꯤ ꯑꯅꯤꯈꯛꯇꯅꯤ ꯄꯥꯜꯂꯤꯁꯦ ꯑꯁꯤ ꯑꯇꯩꯁꯤꯗꯤ ꯄꯥꯟꯗ꯭ꯔꯤ ꯃꯄꯥꯟ ꯁꯥꯒꯠꯂꯛꯄ ꯑꯗꯩ ꯃꯄꯥꯟ ꯁꯥꯒꯠꯇ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯅꯤ ꯑꯁꯤꯒ ꯑꯃ ꯄꯥꯜꯂꯦ ꯑꯁꯤꯁꯤꯒ ꯍꯧꯖꯤꯛꯀꯤ ꯄꯥꯝꯕꯤꯗꯨꯒꯇꯅꯤꯀꯣ ꯄꯥꯜꯂꯤꯁꯦ ꯑꯇꯩꯗꯤ ꯄꯥꯟꯒꯠꯇ꯭ꯔꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯄꯔꯦꯡꯁꯤꯃ ꯃꯃꯥꯅ ꯊꯥꯔꯤꯅꯤ ꯃꯣꯔꯣꯛ ꯑꯗꯣ ꯑꯁꯣꯝꯗꯅ ꯇꯣꯅꯤꯡꯈꯣꯛ ꯍꯦꯛꯇꯣꯏꯅꯦ ꯇꯣꯅꯤꯡꯈꯣꯛ ꯉꯥꯛꯇꯅꯤ ꯁꯦ ꯃꯌꯥꯝ ꯑꯗꯨ ꯁꯣꯝ ꯁꯥꯏꯗꯠꯇꯁꯨ ꯇꯣꯅꯤꯡꯈꯣꯛꯅꯤꯀꯣ ꯑꯁꯤꯒꯤꯁꯨ ꯇꯣꯅꯤꯡꯈꯣꯛ ꯃꯄꯥꯛ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝ ꯁꯥꯏꯗꯠꯇꯁꯨ ꯂꯩꯔꯦ ꯇꯣꯅꯤꯡꯈꯣꯛꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯆꯨꯕ ꯃꯇꯝꯗ ꯂꯩꯇ꯭ꯔꯅꯦ ꯕꯣꯔꯦ ꯁꯥꯗꯣ ꯑꯗꯨꯒꯅ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯔꯝꯃꯦ ꯍꯧꯖꯤꯛ ꯅꯣꯡ ꯆꯨꯕ ꯋꯥꯠꯂꯛꯑꯕꯅꯤꯅ ꯃꯌꯥꯝ ꯈꯔ ꯐꯖꯕ ꯋꯥꯠꯂꯦ ꯑꯗꯨꯅꯤ ꯁꯤꯒ ꯂꯩꯔꯦ ꯑꯇꯩꯁꯤꯅ ꯌꯥꯏꯉꯪ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯑꯁꯤ ꯌꯥꯏꯉꯪ ꯄꯥꯝꯕꯤ ꯉꯥꯛꯇꯅꯦ ꯑꯁꯤꯒ ꯑꯩꯈꯣꯏ ꯃꯅꯤꯡ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯑꯁꯤꯒ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯌꯦꯡꯉꯨꯀꯣ ꯈꯨꯋꯥꯡꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯋꯥꯊꯕꯤꯁꯤꯒ ꯋꯥꯡꯕ ꯃꯥꯟꯅꯔꯦ ꯍꯥꯏꯕ ꯈꯨꯋꯥꯡ ꯑꯃꯅꯤ ꯃꯌꯥꯝ ꯑꯁꯤꯒ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤ ꯑꯍꯨꯝꯈꯛ ꯂꯩ ꯑꯁꯤꯒꯤ ꯁꯧꯒ꯭ꯔꯤꯁꯤꯗꯤ ꯀꯔꯤꯅꯣ ꯃꯌꯥꯝ
ꯂꯥꯝꯊꯗ꯭ꯔꯗꯤ ꯆꯩꯅ ꯀꯣꯠꯊ꯭ꯔꯗꯗꯤ ꯍꯦꯛꯄ ꯉꯝꯕꯩ ꯋꯥꯔꯤ ꯂꯩꯇꯦ ꯁꯤꯒ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯥꯗ ꯃꯉꯥ ꯊꯥꯅ ꯂꯩꯔꯦ ꯇꯣ ꯌꯨꯝꯗ ꯑꯁꯦ ꯆꯤꯡꯊꯗ꯭ꯔꯒꯗꯤ ꯍꯦꯛꯄ ꯉꯝꯗꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅꯤ ꯑꯗꯣ ꯑꯩ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯍꯦꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯦꯛꯑꯒ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯀꯌꯥꯝ ꯌꯥꯝꯅ ꯑꯁꯤꯒꯤ ꯃꯆꯦꯠꯁꯤꯒ ꯀꯌꯥꯝ ꯍꯦꯛꯏ ꯀꯌꯥꯝ ꯊꯣꯛꯏ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯑꯗꯨꯝ ꯂꯥꯏꯗ ꯑꯩꯈꯣꯏꯒꯤ ꯑꯍꯧꯕꯁꯦ ꯈꯔ ꯀꯠꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯀꯠꯄꯗꯨꯅ ꯐꯩꯗꯅ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯁꯤꯒ ꯂꯩꯔꯦ ꯍꯦꯛꯅ ꯂꯣꯏꯔꯦ ꯑꯗꯒꯤ ꯑꯁꯤꯒꯅ ꯇꯣꯅꯤꯡꯈꯣꯛꯀ ꯂꯩꯈꯃꯥꯟꯒ ꯍꯦꯛꯆꯔꯦ ꯃꯌꯥꯝ ꯁꯤꯒ ꯂꯩꯔꯦ ꯇꯣꯅꯤꯡꯈꯣꯛꯀ ꯂꯩꯈꯃꯥꯟꯒ ꯍꯦꯛꯅ ꯂꯣꯏꯔꯦ ꯁꯤꯒ ꯁꯤꯅ ꯁꯤꯡꯖꯨꯒꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯤꯁꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯄꯄꯥꯅ ꯏꯀꯥꯏꯊꯕꯤ ꯍꯦꯛꯂꯦ ꯑꯩꯈꯣꯏ ꯏꯀꯥꯏꯊꯕꯤꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯖꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯄꯤꯛꯁꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯦꯛꯃꯟꯅ ꯇꯧꯔꯤꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯉꯥꯁꯨ ꯊꯥꯗꯕꯗꯨꯅ ꯑꯗꯣ ꯃꯌꯥꯝ ꯏꯁꯤꯡꯒꯤ ꯆꯤꯟꯇꯥ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛ ꯇꯧꯗꯁꯨ ꯌꯥꯔꯦ ꯌꯥꯝ ꯀꯟꯅ ꯅꯣꯡ ꯇꯥꯊꯔꯛꯏ ꯌꯦꯡꯉꯨ ꯃꯌꯥꯝ ꯌꯥꯝ ꯁꯥꯊꯤꯅ ꯀꯟꯅ ꯅꯣꯡ ꯇꯥꯊꯔꯦ ꯑꯗꯨꯅ ꯏꯁꯤꯡ ꯁꯣꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯁꯤꯒ ꯅꯣꯡ ꯇꯥꯊꯔꯦ ꯏꯁꯤꯡꯁꯦ ꯑꯁꯤꯗ ꯑꯗꯨꯝ ꯆꯥꯁꯜꯂꯅꯤꯀꯣ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯔꯣꯏ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯀꯦ ꯍꯥꯏ ꯇꯧꯔꯝꯕꯅꯤ ꯑꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯔꯣꯏ ꯅꯣꯡꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯈꯥꯛꯑꯦ ꯃꯌꯥꯝ ꯑꯗꯨꯒ ꯅꯨꯡꯁꯤꯠꯁꯨ ꯐꯖꯅ ꯁꯤꯠꯂꯦꯀꯣ ꯑꯗꯨꯅ ꯅꯣꯡꯁꯦ ꯑꯗꯨꯝ ꯂꯦꯞꯇꯕꯤꯅꯤ ꯇꯥꯔꯤꯁꯦ ꯃꯌꯥꯝ ꯑꯗꯣ ꯁꯟꯗꯥ ꯇꯥꯔꯛꯇꯅ ꯀ꯭ꯋꯥ ꯇꯪꯂꯥ ꯁꯦꯝꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯅꯤꯅꯦ ꯍꯣꯏ ꯀ꯭ꯋꯥ ꯇꯪꯂꯥ ꯁꯦꯝꯅꯔꯤ ꯃꯌꯥꯝ ꯁꯟꯗꯥꯁꯨ ꯇꯥꯁꯜꯂꯦ ꯍꯥꯏꯗꯤ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯗꯤ ꯁꯦꯝꯃꯔꯣꯏꯗꯅꯤꯀꯣ ꯅꯨꯡꯊꯥꯡꯁꯦ ꯑꯗꯨꯝ ꯁꯦꯝꯃ ꯔꯦꯗꯤꯗ ꯊꯝꯕꯅꯤ ꯑꯗꯣ ꯑꯁꯤꯒ ꯑꯃꯨꯛ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯅꯕ ꯀ꯭ꯋꯥ ꯇꯪꯂꯥ ꯁꯦꯝꯅꯕ ꯃꯤ ꯃꯌꯥꯝꯗꯨ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯂꯣꯏꯔꯒ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯑꯃꯨꯛ ꯁꯦꯝꯅꯔꯅꯤ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯅꯣꯡꯉꯥꯜꯂꯒ ꯊꯕꯛ ꯀꯣꯝꯅꯕꯅꯤꯅ ꯃꯌꯥꯝꯀꯣ ꯅꯨꯡꯗꯥꯡꯗ ꯔꯦꯗꯤ ꯑꯣꯏꯅ ꯊꯝꯃꯝꯃꯗꯤ ꯅꯣꯡꯉꯥꯟꯕꯒꯤ ꯁꯔꯨꯛ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯁꯤꯒꯅ ꯉꯁꯥꯏ ꯋꯥꯏꯔꯛꯄ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯛꯄ ꯀꯣꯔꯐꯨ ꯀꯩꯀꯥꯗꯨꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯗꯥꯗ ꯄꯣꯡ ꯍꯋꯥꯏ ꯌꯥꯎꯔꯤꯕ ꯑꯗꯨꯒꯤ ꯄꯣꯡ ꯍꯋꯥꯏ ꯈꯨꯠꯆꯥꯎ ꯈꯨꯐꯖꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯐꯖꯕꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜ ꯄꯣꯡ ꯍꯋꯥꯏꯗꯣ ꯃꯥꯟꯅꯗꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩꯌꯦ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯕ ꯂꯥꯛꯑꯦ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯅ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯤꯗ ꯂꯩꯔꯦ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝ ꯈꯣꯠꯅ ꯂꯣꯏꯔꯛꯑꯦ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯀꯩ ꯄꯣꯠꯅꯣ ꯃꯌꯥꯝꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯁꯤ ꯀꯩ ꯄꯣꯠꯅꯣ ꯌꯦꯡꯉꯣ ꯃꯌꯥꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣꯀꯣ ꯈꯪꯉꯗꯤ ꯑꯗꯣ ꯅꯨꯡꯗꯥꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤꯅ ꯁꯟꯗꯥ ꯇꯥꯔꯕꯅꯤꯅ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯌꯦꯟꯖꯥꯡ ꯊꯣꯡꯅꯕ ꯍꯣꯠꯅꯖꯔꯦ ꯃꯌꯥꯝ ꯑꯁꯤ ꯉꯧꯊꯣꯡꯒꯤ ꯁꯦꯝꯃꯤꯅꯤ ꯑꯩꯈꯣꯏ ꯏꯅꯦꯝꯇꯣꯟꯅꯤ ꯃꯌꯥꯝ ꯉꯧꯊꯣꯡꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯕ ꯍꯧꯔꯦ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝ ꯃꯤꯁꯨ ꯈꯔ ꯌꯥꯝꯃꯕꯅꯤꯅ ꯍꯋꯥꯏ ꯑꯃ ꯊꯣꯡꯉꯅꯤ ꯑꯉꯧꯕꯁꯤꯃ ꯇꯧꯔꯅꯤ ꯑꯃꯦꯠꯄꯤ ꯑꯃ ꯇꯧꯔꯅꯤ ꯃꯌꯥꯝ ꯑꯗꯨꯅꯤ ꯑꯗꯨ ꯇꯧꯔ ꯂꯣꯏꯁꯤꯜꯂꯅꯤ ꯑꯁꯤꯁꯤꯅ ꯃꯌꯥꯝ ꯉꯁꯥꯏ ꯑꯩꯅ ꯃꯟꯊꯣꯛꯈꯤꯕ ꯍꯋꯥꯏ ꯀꯩꯀꯥꯗꯨꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅꯦ ꯁꯤꯗ ꯁꯦꯝꯃꯤ ꯏꯅꯦꯝꯇꯣꯟꯅ ꯑꯗꯣ ꯃꯌꯥꯝ ꯃꯤ ꯌꯥꯝꯃꯕꯅꯤꯅ ꯑꯉꯧꯕꯁꯦ ꯂꯩꯔꯪꯗ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯒꯅ ꯏꯅꯦꯝꯇꯣꯟꯅ ꯆꯥꯛ ꯈꯥꯏꯗꯣꯛꯄꯗꯣꯛ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯁꯤꯒ ꯑꯃꯦꯠꯄꯤ ꯃꯦꯠꯅ ꯂꯣꯏꯔꯦ ꯏꯀꯥꯏꯊꯕꯤꯁꯦ ꯊꯥꯡꯒꯠꯂ ꯆꯤꯡꯈꯠꯂꯛꯏꯅꯤ ꯃꯌꯥꯝ ꯏꯀꯥꯏꯊꯕꯤꯁꯦꯁꯨ ꯆꯥꯗꯣꯏꯅꯦꯅ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯔꯒꯦ ꯃꯌꯥꯝ